Fancier Higher Secondary School Thobal Okram Ningkhatkiba Kunganithoi Shuba Foundation Day Pangthokpaga loinana Council of Higher Secondary Education Manipur Kosem Lauba Handak Chahigi Class 12 ke examination da position lawkraba school asigi mahiroi sing puning thokatpaga loinana taramna okri School asigi multipurpose hall da ngara pangthokpa thoromaduda Fancier Educational Society ki President Hodam Priyokumar Secretary B Surchandra Sharma amasung school asigi Principal K Sarchandrana mathangsina athoiba mithung thoramapu amasung akhanaba mithung oina sarugyaki Tharamgi sharuk ama oina hanak chahigi Kosem Lauba Higher Secondary Examination da Science stream gi oina 18 position tarakrabi M Alice 19 position tarakraba L Anderson 20 position tarakrabi Taskira Said amasung Fine Arts da subject topper tarakraba N Rahul da khudol pot piduna ikai khumnaba utki Ngasigi thoramadu da school asidagi haukiba handakta haidokiba MPSC na lauba Manipur Civil Service Combined Competitive Examination 2026 da 56 rank the past tawakraba Thobal District ki Sangayumpham Cherapur Mathak Lekai dagi Mohammad Aman Nawaz pusu taramna okuna ikai khumnaba utki School se Manipur ki state sigi laimaida masak talak pangamukraba school amani aduna School asina bung parak pasai kun ganito sok pahayasi asang ba kuki lagi prime time namada London sigi education gi konsep stage da apena kar kajita oso angam mamateng pangka tungda la kadari ba mahiri kaya ko yubilan kaya singasi ko ngamjaba kaya lawjing kara bizar makanda da makoy namuk amukai hana mangjin thaba khunayama leba ama oingani habji asit pathas badalena School se observe